Manipur bu Machet Machet kaya Thokna Thugainaba Hotnariba India ki Ningtam Numit August ki tang 15 Numitta General Strike LAOTHOKKHRE Loan Thinkraba Socialist Revolutionary Party Sorapagi Secretary Publicity and Organization MCI Fibina Kuyek Pidra Thadoropa Cherolamada Loi Mapu India ki Ningtam Numit Tara August ki tang 15 Numit Asika Mari Lainana Numit Asika Ayuki Pung Mangadagi Numidang Waidam Pung Manga Fauba Manipur General Strike LAOTHOKKHRE Wesi lamdamgi yawalu pumna magna kaurakpa boycott general strike na chingmada loop asina sawatkani loina loi mapu India gi Ningtam Numit ki thoram miyam puna thingminasi India gi puwarida Kangleipak ki wari yaurakte Kangleipak ki puwarida su India gi wari yaurakte aikhoi gi su chahi lisingani henbagi puwari leijai loi mapu India gi fatraba thausil aikhoi puna khangminasi haina wafam thamlakli